Arambai News Guwahati da Mitialongi Pau Tabiriba Singbu Yan Hanu Muktada Chingangbam Suzitrani Kurumjari. Huzigasi Samlapa Maruba Pau Sing Lobirasi. Assam Public Service Commission APSC na Combined Competitive Prelims Examination English Singani Kunithoigioina eligible candidates sing the online application Kaurakre. Candidates sing na official website apsc.nic.in da December 16 tagi hauraga examination asigi damak apply toba yagani hairi. Examination asigi apply tobugi ariba date na lakliba January 16 tani. Lakliba December 19 kunmapanamadi kuntrada Nazira Natya Mandir Shiv Sagar da Chathagadoriba Manga Suba Goodwill Open National Taekwondo Championship English Singani Kunithoida Lakipur District Taekwondo Association gi Nupa Sanaroi Kunmathoi amadi Nupi Sanaroi Nipan Punna Sanaroi Kunmapanna Saruk Yagadori. Team coach oina Taurangbam Nogendra, assistant team coach oina Waliwala, aduga team manager oina Wai Tonu Singsu Saruk Yagani Haina, President Dr. Kaisam Dilip Kumar na Thadorokpa, Jerol Amana Kangalakli. Ngarang irai numid Haurongbam Ongbi Lay Kitravi Kambidon gi Macha Singna, Mamagi Tahi Humudramari Subamapo Kumon Thoram Pangtokre. Thoramasida Sem Surzit Sonaina Wari Liki, Sinam Menjorna, Watemduna, Sereng Sedinavagi Thoram Amasu Pangtoke. Kangabam Diken, Yankom Birchandra, Soibam Nandakumar, Yankom Ranjit, Kangabam Aswani Kumar Amadi Salam Ongbi Gunavatina Sereng Pathoke. Haurongbam Bimolna Taram Okpagi Amadi Sirdi, Haurongbamna Laikitrabi Mamagi Maramda Wanganki. Bharat ki tongan mafam singda ngasi pangthokadoriba National Consumers Day December 12 gi mangoyana ngarang Consumer Disputes Redressal Commission Thobal na sinduna nomagi oiba social service ama commission complex ta pangthokre. Aikoi khudingma consumer gi right khangminarasi haiba pandamda pangthokiba social service ki thoramasida All Manipur Bar Association gi executive members singna achoba thodang loki. Asida sunatana complex asiga koibada lariba ahal laman sing dukan amadi hotel pamliba singnasu yamnamak chawna mateng pangki. Masigidamaktasu District Commission Thawalgi Maikidigi Thagat Chaba Pongdok Chari Haina Commission Thawalgi member AC Netrojit na Thadorokpa Cherol Amana Pongdorakle. Thambalnu Higher Secondary School Yari Poki Mahairoi Singh None District ta Thokiba Handaki Laibaktiba Thokdok Aduda Mahiroi Taret Yauna Punna Miyoi Mapan gi Punsi Mangkiba Kayamana Asogapan Nangkiba Thokdok Adubu Tarahai Youth Development Organization gi Thomi Singna Ngarang Awaba Fongdopgi Mipam Ama Phamkre. Lubasigi President Suwariba Social Activist BM Yaima Sahana preside Togduna Tarahai Community Hall the Pangtokiba Mipamna Minute Ani Tumina Laiduna Laikitraba Singi Mafamda Ikai Kumnaba Utke. Layengduna Lariba Singsu Yamnamak Tuna Pagat Hanbinaba Alada Dua Tosaki. Machamasu Kainabagi Awaba Nanghoraba Imung Manung Marup Mapang Singi Awaba Desu Saruk Yazari Haina Publicity Secretary BM Rasid Alina Thadorok Pachirol Amana Pongdorakle. Thambalnu Higher Secondary School gi Naha Oriba Punsi Kaya Thamoi Kainingai Oibam Thokdokta Laikitaba Sida MLA RK Imonasu Awawa Fongdorakle. Prime Minister na ex Gracia Madi Relief Oina Lupalak Ani Manipuri Chief Minister na Lupalak Manga Laikidaba Singi Imung Kudimaki Oina Lauthokrabani. Maragasida State Lengaki Thorangasida Supplement Oina Lupalising Yankei Laikidaba Singi Imung Kudimakta Pizari MLA Amoina Pangzaba Thagi Tolop Tagi Selfamasi Pijagani Hanaso Sagolban Kendragi MLA RK Imuna Thanor Pachirol Amana Pongdorakle. Amzugi President Oiramba Loitongbam Iboyaima Singh Masagi Anaba Manamaram Oiduna Wangkai Tokpam Lekai de Leiba Masagi Mayumda Hokiba December Kuni Toigi Numidang Laikitre Masagi Chahi Marfumari Sukre Madamamagi Janata Pausegi Editor Suiramba Iboyaimana Union Bu Awang Batakta Pukatnaba Amadi Mapangal Kalhanaba Honaramki Manipurgi Pauchegi Lamda Mahakna Lauramba Togdang Yamnamak Singthaningaini. Mahakna Laikidaba Sida Amzugi President Wangkemcha Samzaina preside Togduna Union Amadi Editors Guild Manipurgi Thabuba Singna Awaba Fongdokpagi Mipam Ama Manipur Press Club ta Pangthokre. Laikidrabagi Imung Manungna Nanghoriba Awabadasu Saruk Yazari Haina Publicity Secretary
Priyo achomna thadorokpa chirol amana phongdorakli. Maroina yumlonnaba leibak China da COVID ki phibam sathirakpadagi mangjongnona checksin thorang lokhatpoina leibasigi Union Health Minister Mandaviana leibasida COVID ki semsabagi phibam kupna yengsinkre. State sing mitna sing na leinanaba hairakibaga loinana khutsamnana punna amatta oina thabak tawminanabasu haijarakli. Miyamdasu COVID protocol sing ngakna chatnanaba haijarakli. COVID test tawbagi changsu wangkhathankre. Nakalamaromda Health Ministry na India da thunglaba international arrival singi oina guidelines ngasi December 13 dagi chatnaba hawragani laukthokre. Apunba passenger gi chada ani thunglabaga airport ta COVID test tawgadabani hairi. Sample lawraba matungdata hariba passenger sing asi airport thatokpa yagani su hairi. Panba yai COVID Omicron gi anuba variant ni hariba BF.7 asi anuba aman natte. Basi hawkiba July thada India da detect tawkrabani. China da su tha kunithoi gi mamangda variant asi phangkrabani. India yauna malem gi libak marfutarama thoida mangjongnana variant asi santokrabani. UK amadi US da su variant asi gi case kaya phangkrabani. Adu tangdangba khangdaba maramna China gi mathaktadi pendaba phongdokpa natana wakat lubagi su kanaba amata leitre. Bharat Biotech ke intranasal COVID vaccine for booster Union Health Ministry na approve tawkre. Jahi tarani pangi mathakta leiba miyoi singda khudong jaba asi pigani haire. Naval vaccine BBV154 asi DCGI na November thada approve tawkrabani. Heterologous booster dose oina chahi tarani pan mathaki miyoi singda emergency gi phibam lakpada khara checksina sizina nabagi damak chu hairakli. Bharat Biotech ki wafam matungina intranasal vaccine asida thoidok hendokpa vaccination gi potential yawe drop ani lawgudabani su hairi. December 12 dagi hauna nasal vaccine asi Covinda phangba haukrabani. Communist Party of Bangladesh CPB ML gi Politburo member amadi party asigi Sylhet District Committee gi Secretary Comrade Philem Dhiren laikhidabagi condolence mifam haukiba December 13 yumsagaisa numita Sylhet Jilla Parishad ki auditorium da Comrade Philem Dhiren Singh condolence committee na sinduna pangthokre. Dhiren haukiba December 3 masagi anaba manamaram oituna laikhidabani. Mahakna Englishing amaga chamapan humbudra marida Bangladesh Manipuri Yuva Samiti Pamyus hek semgalakpadagi masigi president oina masagi aroiba matam phawa thau puduna Bangladesh ta lariba Manipuri phurupki thabak thoram kayada ninghannaba leitana mang thana chongthoktuna saruk yarakhi. Condolence mifamasida Communist Alliance Party Nipan Awami League amadi Manipuri community yauna Sylhet leiba community khudingmakna saruk yakhi. Condolence mifamasi houdringaida CPB ML gi Central Committee gi General Secretary amadi Bangladesh ki hanagi Minister Comrade Dilip Barwana luchingduna maki photo da haikat lekat tamduna ikai khumnaba utkhi. Democratic Party of Bangladesh Central Committee ki President Barrister Mohammad Aras Alina preside tawduna pangthokiba condolence mifamasida CPIM Manipur gi Secretary Khetrimayum Santana haiki. Laikhidraba Philem Dhiren Manipuri Khaktagi Luchingba Natte Bangladesh ki Suri Nomliba Laumi Sinmi Karmachari Singh Amadi Miyamgi Luchingbani. General Secretary Dilip Barwana Su Dhiren Singh Mahairoi Ama Oingedagi Hona Suri Nomliba Kanglup Singhi Andalon Kayada Saruk Yarakpadagi Communist Party of East Pakistan ML da Kwaidagi Nahaoiba member Oina Englishing Amaga Chamapan Humbudrama Thoida Yaurakhi. Loinana Bangladesh ning tambagi andolon da saruk yaduna mukti wahini semgatpada masak thokna mahak saruk yarakhi. Leibaki damak amadi miyam gi damak thokiba Comrade Dhiren gi mafamda party gi mahut sinduna lal salam pizari haiki. Asumna thoramasi gi matang da party asigi Sylhet District Committee gi mahut sinduna M Mohena Rajbari Sylhet Bangladesh tagi cherol ama thadorakli. Maragasida Laikhidraba Philem Dhirenna Bangladesh ki khongchut anida pangbikhiba mateng loinana Guwahati dagi tha khudingi chang naina phongliba iche mache phongbu Bangladesh ta chang naina sandokpada choba thodang lobiramba
ओजा धीरेन लेखिदबसिदा इचे मचे फोंगी माइकैदगी एडिटर डॉक्टर फ्रिद साबम बिरमनीना थमोई शोकना नुंगाइतबा फोंदोकपगा लोइनना तौविमल खंगबसु उलखली ताइबंग सेंबा मपुदसु महाकी इमुंग मनुंगना काइना मैसा खांगबदा थौना पिनबिबा ओइसनु हाइना थौनी जरी फोंदोरखली बिकिनी किलर हाइरगसु खंगनबा सेलिब्रिटी किलर चार्ल्स सोवराज नेपाल जेल दगी थादोखरे सांगलब चही 15 जेल द लेबा मतमदा महाकना इंगना तपना हाइबे इनबा मोंग द लेबगी दमक अमदी चही यामसिलकपदगी महाकपो नेपाल की कोर्टना थादोखिबने महाकी नुपी अहुम लुहोंखी मिहाटपगी केस कुंद चेनबा मिसकनी माकी मिहाट असिना सब्जेक्ट मैटर ओइरगा माकी मरमदा नोवेल सीरियल अमदी फिल्म कयासु पुथोखरबने चही 45 सूरबा चार्ल्स सोवराज इंडिया वियतनाम ओरिजिन ने अफगानिस्तान के तालिबान यूनिवर्सिटी दा नुपी लारिक तंबा बैन तौबगी हेंजिन वारेप असिगी मायोक्ता मफम कयादा प्रोटेस्ट की खोंजंग कया लेप्तना चंगसिलगले यूनिवर्सिटी हाइबसी नुपी सिंगतगी ओइना हांगदोकदबनी मिपुम खुदिमक नत्रगा कनामता तमहलोइदबनी हाइना फावबा खोलाव कया नुपी सिंगना लावरखले बनबा याय काबुल यूनिवर्सिटी अमसुंग कॉलेज की प्रोफेसर कयासु खोंजंग असिबु सौगतपगा लोइदना खरदी थबक्तगी फावबा रिजाइन तौबा यावनखरबने अरोइबदा ngasi tentakpa mariba paw khara नॉर्थ सिक्किम दा लंबी एक्सीडेंट थोकपदगी आर्मी 13 लेखिद्रे आर्मी सिंग असिना तोंगलकप ट्रक अंगंब चिंगचेप अमदा तासिनबदगी आर्मी 13 लेखिदबत नतना कया अमना चौराकना मरी मुकना असोगपन नंखिबने आइजोल शहर की मनुंग चन लेबा मराइबक थेरबा ऑर्फानेज अमदी होम तरेता गवर्नर हरिबाबू कमापतिना चाननबा चेंग हवाई थाउथुम अमदी अते अचाथ कया यंथोखरे IPL की पुवारी दा ख्वाइदगी ममल तांगबा सानरोय सेम कुराना ओइरगनी ngarang irai numit कोची दा पांगथोकिबा मिनी ऑक्शन दा पंजाब किंग्स ना सेम कुरान बु रुपा करोड़ 19.5 सिनोदा लेख्रे इंडिया की अहानबा मुस्लिम वुमन फाइटर पायलट UP दगी सनिया मिर्जा ना ओइरगनी TV मैकेनिक अमगी मचानुपी सनिया मिर्जा NDA दा चामगा 95 सुबर रैंक ता माइपागलखी 1 rank 1 pension की मखादा revision of pension for armed forces union cabinet na ayaba pikre ICICI bank की ex-MD amadi CEO Chandra Kosar amadi mahaki mapuroiba Deepak Kosar loan fraud case ka mari leinana CBI na phajinkre Islamabad ta red alert laukthokre Islamabad की मी punba area da thokiba suicide blast amada police mari amadi micham ani sikhi Tehrik e Taliban na thokdok asiki thokdang lawrakle Russia na US ki mathakta proxy war tawi habagi akanba maral sirakle Central Paris ta chahi amnaba miyoi amana maikai salai khangdana nongmai kapadagi miyoi ahum laikhitre ahumna sathina sokhi Japan na makoi ki defense expenditure da angapu phangna wangkhat haladuna makoi ki budget thadorakre Ahumlag International Weightlifting Championship की टाइटल लौख्रबी Chinese weightlifter Liu Xiaojun doping test positive ओइबदगी चही अहुमगी ओइना championship यावबा थेंख्रे